channel na tabiriba khwai tarabu taram noksin jabag loinana ngasi October ki tang 19 inkumza lisingani kun mathoi ningthau kaba numit ki khomjinba pau lobirasi space ta film namluba Russia ki film maker crew ama international space station da numit 12 ni leiruba tungda leimaida halakre yamna ngakningai oiba ihan hanba ऐतिहासिक oiba thodokni panba jai madudi challenge haina mingthonba Russia ki film amagi scene gi damak international space station da saluba director Sipeko film adugi actress Yulia Perisil amasung magi khongboroi singni makoi sing adu Kazakhstan gi leimaida tekta kaidana thunglakre Saudi Arab ki Makkah amasung Madinah da COVID license namarap moiraga athingba leiramba adu komthokhankre adu moinamak social distancing amasung face mask ti upkadabani haina ministry ki cherol amana phongdokli Shiv Sena Goa unit ki vice president Prabhu Desai Nayak ngasi mahaki pham amasung party ki primary membership animaktagi resign tawkre ningsingba jai madudi sahi mari ki mamangdagi Shiv Sena ga mari lenarakhiba Nayak party state unit ki wangangloisu oirambani Laibaki konung Delhi da COVID-19 na maram oiduna sibagi thodok thoktaba thangna na numit mangani sure haina health department gi official cherol amana phongdokre haukiba pung kunmari sida anoba ke supnagi kuntaruk phangki amasung sibadi yaukide haina su palli Himachal Pradesh ki Mandi district ta karama aruba lokamada tasinbadagi mioi ani sikibaga loinana atopa mioi ani na aruba phibamda laikinari haina Himachal police tagi thadorokpa cherol amana palli Ashok Pasing adu Lal Bahadur Shastri Hospital da laikanari Kerala da nongkana subana maram oiduna ising chauna thomjin badagi mioi kunma thoisire Kottayam district ta khwaidagi hena ising chauna sokalle Prime Minister Narendra Modi na Kerala ki Chief Minister Pinarayi Vijayan ga ising chaugi maramda wari sanakre sokchilakliba phibambu yenglaga relief camp su mapam da semkre loinana maigai marida NDRF ki team na ichau nanglaba singda mateng piri Leibaga sida anova COVID-19 case lising taramari chamagani futaruk amasung haukiba pungkun marida mioi chamagani fumari na siki haina cherol amana khangalagni India ki Foreign Minister Jaishankar numit mangani ki oiba kongchata Israel ki damak kongsan kre lairaba imung manung singda Arunodai scheme ki sel ki tengbang phanghan gadawri Inau nova lairaba imung lising tareta hairiba scheme asigi sel ki tengbang asi Tamulpur jila da pigani haina pau asina hairi Lupa sanipan ga kuntra hana pirambadu lupa lising amada hengatkani haina su pau asina makhatari Manipur ki additional SP Brindia Thaunawjam lakliba assembly election da saruk yagadawri ASP Brindia ya school assembly constituency dagi mirep oigani ngarang Silchar railway station da Asami lon na iba official poster amma urubadagi Barak Democratic Youth Front BDYF amasung All Bengali Students Youth Organization ABYSO na hairiba association asina Barak Tampakta Asami lon na official poster thelakpadu yaning daba phongdoki ningsingba yai madudi Barak Valley gi official language su Bengali na oiribani organization ani asigi mioi singna Assamese poster aduda amuba kalite sinduna protest tawki haina Barak Bulletin gi pauna phongdoragli Bangladesh ki all-rounder Sakibul Hasan men's T20 international ki khwaidagi wangba wicket taker oikre punna wicket chamagani panloduna record asi thamkibani
चिरांग जिलादा लैबा लक्ष्मी मंदिरदा संसा थमजिलंबदगी अचौबा वाथोक अमा ओइख्रे थौदोक अदु एंकर बारीदा थोकिबनी कांगलुपनी की मरकता इराक थोकनबसे लंबा मियोय अदु बिश्वजित रॉयनी पुलिस ना महाक बुकन थीरी हाइनसु पाव असना पल्ली फीडबैक चैनल ना ताबिरिबा सिंबु अमुका कायकुना जरिया मसु चैनल असिबु लाइक शेयर सब्सक्राइब